Hello guys, welcome back to my channel. Mayam, ngasise aigi hanagi video dagi top video mayam namjarake tawbane. Hawjikti mayam nong khangamani hawjise festival matamne haibase mayam loi khangnarabane mayam excited oramne khale Diwali Chakwbagi mayam leirebuko. Chakwbagi lakpada mayam hawjikti aigi chakongnaba reidi adum loi tawadu leina aduna akoigi Vishal gi makai dagi ko offer yam chaw thami bako adum yam singfu loina khangningamni khale kai offer no haidi yum lai na si offer se lai male si offer se lai male Vishal si pochai se lai la amale haidi yam rice super lai tabra kaina ga mamang da hangba yam do alo rice super su la abane bako du sim yam de ucherake aduga top offer haidi discount je haidi 10% 20% 30% tamate ba 15% 50% ko tabasu yauri bako aduga pochai se myam leiraga free gifts happy buko Vishal gi makai dagi free gifts happy buko aduna myam pochai singje myam haidi dinner set su leiri adreidi electronics pochai le offer myam piri buko adu singdo myam mathak ullakke na ngasi gi blog samjarak pane myam su yum da lai na kai offer lai kai pochai le habdo loina khangmanga mani aduga ke free gift hong do ino haibasu myam khangmanga mani buko aduga myam kai nu hai pauna ai gi side gi ko di hat se gi lakpane hai tari firon gi item sing da ko 15% off lai gani buko aduna dum ya do kana to biro so di hat se side ni lakpane hai tari 15% am ta to ni buko do dress ki item do ol ga do ni buko aduna myam pochai sing se angom te gi ngorasi aham pochai se myam maning degi kolikon dai de horse kolikon dai dum hiziti ina ba matam yoredana aduna kolikon dai de han horse aduga mathang na ase de chaba thakoi so for yam leibu ko aduna myam wai ngang da bida chalase me aham ba se dinner set han horse ngasai live tha bazu ko dinner set han haire ebo ko aro si dinner set se piece 40 oi doine bo ko ado mai gi price se myam dajer ke price se masagi da 2099 laibase 1500 ta phanga doine bako sigi dinner set se adum Chakwbagi dakhina pi bade am chapchar ba oi doine myam sina atopa design oi doine bako sina design atopa ne si price chap manai magi price se 4500 oi doine bako offer da sina atopa design oi doine silas laire myam sidai khitang pithawa pamo kana ko sigi 28 piece ne bako si color sidas laire sidasu color laire aduga mai gi price se 999 pi base 499 da khak thanga doine bako maya aduna sisu adum pi ba yaba oi doine 28 piece oi doine 28 piece yami ko aduga price jam affordable oi bane bako maya silaire aduga mayam dinner set ta yamna hongmasu leiribako sina 20 piece oi doine aduga mayam price se yek tawada mayam ngakkani bako price se 399 da lakadoine bako mai offer price se 399 da lakadoine adum mai di Ningon yamaga haidi kai pi doino khangdaba adu dar si dum pi ba ya pot oi doine bako 20 piece oi doine aduga steel gi da mayam steel gi da pame hai tar su steel gi su laiye gi se 16 piece oi doine aduga mai gi offer price da 599 oi doine bako 1125 level se 599 da oi doine aduga piece 16 oi doine mayam asmaina oi re dinner set sing se mayam lairi ko hoji phogi di lairi aduna kharle ri phangakta basu yai haidi customer sing je yam lakpo oi bani na ko kharle ri phangakta ba yai aduna mayam na sala aga loction biro aduga mayam ko smaina jak su leibo si je 199 khak oi doine sizu yam affordable oi bane aduga top su yam sam su item yam lairi ko 99 degi horaga sidi mayam dum lak piraga dum yeng biro adura mayam kaino gi zu mula ase mompa gumba ready faiju gumba blanket gumba dum mula ase sigi kaino singje mompak singje offer yam chaung leibo ko dum yam mathang haijarake blanket ki zu lake do yam mathang haijarage mayam si leiri sing se bed sheet ngatane bako machu makhal leiri se king size double du ne bako si je ama leibada ama free hap toine aduga mai gi price se 999 oi dine bako mai gi price se ama leibada ama free oi doine machu sing ju loina fazabane bako smaina oire adu mayam bed si sidasu leire ko si double ne sisina ahum da 999 oi doine bako ahum leibada 999 oi doine si leiri sing se offer ngatane
ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕ ꯕ꯭ꯂꯥꯡꯀꯦꯠꯀꯤ ꯄ꯭ꯔꯥꯏꯁꯇꯣ ꯃꯌꯥꯝꯅ ꯍꯥꯏꯖꯔꯒꯦ ꯁꯤꯁꯤꯡꯁꯦ ꯕ꯭ꯂꯥꯡꯀꯦꯠ ꯉꯥꯛꯇꯅꯦ ꯗꯕꯜ ꯕ꯭ꯂꯥꯡꯀꯦꯠꯇꯨꯅꯦꯕꯀꯣ ꯁꯤꯁꯦ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯁꯇ 1599 ꯂꯩꯕꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔꯗꯅꯦ 1030 ꯈꯛꯇꯪꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯃꯆꯨꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛ ꯂꯩꯍꯧꯕ ꯇꯥꯔꯗꯤ ꯃꯆꯨꯁꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯕ ꯐꯪꯅꯤꯕꯀꯣ ꯈꯔ ꯂꯩꯔꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯀꯁꯇꯃꯔꯁꯨ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯃꯆꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯄꯥꯝꯕꯗꯣ ꯐꯪꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯍꯧꯔꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯨ 1030 ꯈꯛꯇꯅꯦ ꯑꯣꯐꯔꯗ ꯃꯆꯨꯗꯣ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯡꯒꯜ ꯕ꯭ꯂꯦꯡꯀꯦꯠꯁꯨ ꯂꯩꯌꯦꯕꯀꯣ ꯁꯤꯁꯤꯡꯁꯦ ꯁꯤꯡꯒꯜ ꯕ꯭ꯂꯦꯡꯀꯦꯠ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ 1,000 ꯌꯧꯗꯦꯕꯀꯣ 799ꯗ ꯑꯣꯐꯔ ꯂꯥꯛꯏꯅꯦ 1,000ꯒ 1,099 ꯄꯤꯕꯁꯦ 799ꯗ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯗꯕꯜ ꯉꯥꯛꯇꯅꯦꯕꯀꯣ ꯗꯕꯜ ꯉꯥꯛꯇꯅꯦ ꯁꯤꯁꯦ ꯂꯣꯏꯅ ꯗꯕꯜ ꯉꯥꯛꯇꯅꯦ ꯄ꯭ꯔꯥꯏꯁꯁꯦ 3,499 ꯄꯤꯕꯁꯦ ꯃꯥꯒꯤ ꯑꯣꯐꯔꯗꯀꯣ ꯁꯤ ꯑꯣꯐꯔꯗ 2,343 ꯇꯪ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯕ꯭ꯂꯦꯡꯀꯦꯠꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯣꯐꯔꯁꯨ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯕꯔꯣꯝꯗ ꯃꯨꯁꯂꯥꯁꯦ ꯆꯥꯕꯩꯗꯤ ꯑꯅꯝꯕꯅ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯑꯅꯝꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯀꯔꯤꯅꯣ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯗꯣ ꯀꯩ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯁꯣꯝꯗ ꯂꯩꯔꯦꯕꯀꯣ ꯆꯥꯅꯕꯈꯩ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯊꯪ ꯃꯌꯥꯝꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯁꯤꯅ ꯕꯤꯁꯀꯤꯠꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯅꯦꯕꯀꯣ ꯕꯤꯁꯀꯤꯠꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯗ ꯂꯣꯏꯅ ꯊꯥꯗꯣꯛꯑꯕꯅꯦꯕꯀꯣ ꯁꯤꯡꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯗ ꯂꯣꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯁꯤꯁꯤꯅ ꯃꯥꯒꯤ ꯑꯣꯐꯔ ꯄ꯭ꯔꯥꯏꯁ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯂꯣꯏꯅ ꯑꯣꯐꯔꯗ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯁꯥꯒꯤ MRPꯗ 320 ꯂꯩꯕꯁꯦ 143ꯗꯪ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯈꯔ ꯂꯣꯏꯅ ꯇꯥꯔꯕꯅꯦꯕꯀꯣ ꯑꯗꯨꯝ 50% ꯇꯥꯕ ꯉꯥꯛꯒꯨꯝꯕꯅꯦꯕꯀꯣ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯥꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯣꯐꯔꯗ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯕꯤꯁꯀꯤꯠꯁꯤꯡꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯦ ꯁꯤꯡꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯁꯤꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯂꯩꯔꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯉꯥꯛꯇꯅꯦ ꯑꯗꯩꯗꯤ ꯁꯤꯗ ꯑꯆꯥꯄꯣꯠꯁꯤꯡꯁꯨꯀꯣ ꯁ꯭ꯅꯦꯛꯁꯤꯡꯁꯤꯁꯨ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯅꯦ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯥꯏꯁ ꯇꯪꯈꯥꯏ ꯂꯣꯏꯅ ꯇꯥꯔꯛꯑꯗꯣꯏꯅꯦꯕꯀꯣ ꯁꯤꯅꯩꯁꯤꯡꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡ ꯂꯣꯏ ꯇꯪꯈꯥꯏ ꯂꯣꯏ ꯇꯥꯔꯛꯑꯕꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔ ꯑꯣꯏꯅ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯂꯣꯏꯅ ꯄ꯭ꯔꯥꯏꯁ ꯂꯣꯏꯅ ꯇꯥꯔꯕꯅꯦ ꯇꯪꯈꯥꯏ 320 ꯄꯤꯕꯁꯦ 143 ꯇꯪ ꯂꯥꯛꯏꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯋꯤꯠꯁꯀꯤ ꯑꯥꯏꯇꯦꯝꯅꯦꯕꯀꯣ ꯃꯌꯥꯝ ꯆꯥꯛꯀꯧꯕꯗ ꯂꯣꯏꯅ ꯄꯨꯅꯅꯤ ꯍꯥꯏꯕ ꯈꯜꯂꯦ ꯁꯤꯁꯦ ꯁ꯭ꯋꯤꯠꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯄ꯭ꯔꯥꯏꯁꯁꯦ 90ꯗꯒꯤ ꯍꯧꯋꯦꯕꯀꯣ 90 + ꯁꯤꯡꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯂꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯅꯤꯡꯉꯝꯅꯤꯅ ꯈꯜꯂꯦ ꯆꯥꯛꯀꯧꯕꯗ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯒꯩꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯀꯣ ꯀꯨꯀꯤꯁ ꯂꯩꯔꯦ ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯐꯔꯗ 370 ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯂꯣꯏꯅ ꯑꯣꯐꯔ ꯊꯥꯔꯦꯗ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯕꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯟꯅ ꯑꯣꯐꯔ ꯊꯥꯕꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯑꯣꯐꯔ ꯊꯥꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯅꯝꯀꯤꯟꯁꯤꯡꯁꯨꯀꯣ ꯅꯝꯀꯤꯟꯁꯤꯡꯁꯨ ꯂꯣꯏꯅ ꯑꯣꯐꯔꯗꯅꯤꯀꯣ 350 ꯄꯤꯔꯝꯕꯁꯦ 149ꯗ ꯑꯗꯩꯗꯤ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯕꯨ ꯂꯩꯔꯤꯕꯀꯣ ꯂꯩꯔꯤꯕ ꯅꯝꯀꯤꯟꯁꯤꯡꯁꯤꯅꯦ ꯂꯣꯏꯅ ꯑꯣꯐꯔ ꯉꯥꯛꯇꯅꯦ ꯑꯗꯨꯗꯒꯤ ꯁ꯭ꯋꯤꯠꯁꯤꯡꯁꯨ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯂꯣꯏ ꯊꯥꯗꯣꯛꯑꯕꯅꯤꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯁ꯭ꯋꯤꯠꯁꯇꯤ ꯃꯌꯥꯝ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯕꯅꯦ ꯁꯤ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯗꯅꯦ ꯌꯦꯡꯕꯤꯍꯧꯔꯣ ꯄ꯭ꯔꯥꯏꯁꯁꯤꯡꯁꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯔꯥꯏꯁ ꯀꯨꯀꯔ ꯂꯥꯛꯑꯕ ꯍꯥꯏꯕꯗꯣ ꯔꯥꯏꯁ ꯀꯨꯀꯔ ꯂꯥꯛꯑꯕꯅꯦ ꯑꯁꯤ ꯎꯁꯥꯁꯦ 2,499ꯗ ꯂꯩꯔꯤꯀꯣ ꯑꯣꯐꯔꯗ 3,990 ꯄꯤꯕꯁꯦ ꯑꯗꯨꯒ ꯇꯦꯟꯗꯦꯝꯒꯤꯅ 1,499ꯅꯦꯕꯀꯣ ꯀꯩꯅꯣꯒꯤ ꯔꯥꯏꯁ ꯀꯨꯀꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔꯗꯁꯨ ꯑꯣꯐꯔ ꯂꯩꯌꯦꯕꯀꯣ ꯁꯤ 1,299 ꯈꯛ ꯄꯤꯕꯁꯨ ꯂꯩꯌꯦ 1,599 ꯄꯤꯕꯁꯨ ꯂꯩꯌꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ
hꯧji offer yam chaw la lei ngai si ko ma'am lai bi horo aduga ma'am ningon chakobada dakina bi bla kwai nungai da uri sigi induction jene ba ko si induction je digital zo ore touch ngata ne ba ko aduga mangon da ne kon khudi mag loi na ba ya ga ni ba ko aduga ma'am price se 2199 khata ne bai offer je offer price se adana loi na bu ya do ne si di aduga sida su lai sina su tendem gi ne sina asizu touch ne ba ko aduga sina 2099 oi ba do sina di mu 2199 kon loi na ba ya do ne si ya si kon jana de hai ba lai roi ba ko adai bajaj ki su lai ma'am bajaj ki pam tar su bajaj ki su lai offer se over price se 1999 oi do ne prestige ki su lai mai offer se 2399 si lai ba ko ma'am aduga ma'am air fryer su lai air fryer se 2999 ko mai offer da aduga oven su lai oven sina 3399 ne ba ko offer da aduga ma'am sida gas stove su lai gas stove su mai gi kaino se offer se 1999 ne ba ko gas stove ki offer se adu ma'am to pa su offer budi ma'am lai sida lai sing sine ma'am su yeng biro ai dum uchar age smart uchar age adu dai di cooker su lai ba ko cooker 3 liter gi 5 liter gi cooker loina suna ba lai sida lai re adu dai di ising chana ba chalo na ba tea maker ko tea maker su lai ni adai di kano zu iron zu offer yam tha bane ba ko ma'am iron sing je brand loina ba lai usha lai ko usha bajaj loina ba suna ba lai ba ko offer sing is mine ko ai mai uchar age ma'am to yeng biro ma'am offer sing je anna mani loina hire bane ba ko ado ma'am hojise festival holiday matamina ma'am mapalom na chatning ba koi ba chatning ba yaram ni do somda luggage su offer yam chauna lai ba ko ma'am ado ai mathang haije ke ma'am luggage na mu si ki 3 set se VIP 3 set se 6399 ne ba ko ado mai gi se mai quality se ma'am da habet ang wala ke mai haro toro ai di kai bu ko pa chance ti lai roi ba ko yam na flexible oi ba ko na kai bu ko pa chance lai roi ado price do offer da 6399 ne ba ko adaga sina su lai si sina chamane quality chamane sina ani ka tang lower se ba ko ani ka tang low jage su 3949 odine ba ko ani khak lower su yaye aduga ama khak ta su lai ko ama khak ta su si se chaw bane ba ko si chaw bane do ama khak ta 3749 ne ba ko offer 20000 pi bi je si chaw ba do nga ta oidine ba ko adana me adum lakpiro yeng biro aduga ma'am khwai chaw ba ne ko chi to si ko 81 cm na aduga ma'am khwai chaw ba na si se 81 cm ne ba khwai chaw ba se ama khatang pu jage har zo hi 3 set pam de ama ka pu jage ju si ama si dum ya ni ba ko price se 3199 ne ba ko chu chaw je smile oire ma'am kaino gi se luggage ki smile oire tupi gi dressing zu loina offer thari bane ba ko ani level yang khai ta ba dai ri chama ta ba loina offer thari bane si gi set kurta set su ko ani level chatruk ta ba ani level chamri ta ba haina loina offer thari bane ba ko dressing da su asina no parong gi firon ge oidoi ne ba ko ahum level lamba free oi ba dai di ani level da 100 ta ba dai di somna su somda ahum lai ba da amma free oi ba dai na dum offer je dum yam lai bane ba ko dressing da su aduga nupa gi jeans su ko buy one get one su le ba ko yam ro da su jeans nga ta ne ba ko buy one get one ne ko me formal searching je buy one get one nga ta ne ba ko aduga ma'am si jo formal shirt ne ba ko sina 999 tang pi bi da ko buy one get one nga to oi doi ne 999 da ani phanga doi ne ba ko aduga sina nupa gi formal trouser do 799 da buy one get one oi doi ne ba ko si trouser sing se 799 da buy one get one oi doi ne ma'am offer di ma'am haininga lai tana loin thare ko loi shuna ba loi thara ba ne men's ki su already kitchen item already kaino gi home furnishing item ngai gi loin offer loin tha ba ne already men oina blanket kari kara loin thara ba ne ba ko
ꯂꯩꯔꯦ ꯑꯣꯐꯔ ꯑꯣꯏꯕꯒꯤ ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯃꯆꯨ ꯀꯩꯀꯥ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯇꯧꯅꯤꯗꯨꯅ ꯃꯌꯥꯝ ꯁꯠ ꯂꯥꯛꯁꯟꯕꯤꯔꯣ ꯑꯉꯥꯡꯒꯤ ꯐꯤꯔꯣꯟꯗꯁꯨ ꯀꯣ ꯑꯅꯤ ꯂꯩꯕꯗ 100 ꯇꯥꯕ ꯑꯅꯤ ꯂꯩꯕꯗ 50 ꯇꯥꯕ ꯑꯉꯥꯡꯒꯤ ꯐꯤꯔꯣꯟꯈꯩ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯑꯉꯥꯡꯒꯤ ꯖꯤꯟꯁꯇꯁꯨ ꯀꯣ ꯕꯣꯏ ꯅꯨꯄꯥꯒꯤ ꯑꯉꯥꯡꯒꯤ ꯖꯤꯟꯁꯇꯁꯨ buy 1 get 1 ꯂꯩꯕꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯐ꯭ꯔꯤ ꯒꯤꯐ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯒ ꯀꯨꯛꯋꯦꯌꯔꯁꯦ 3 ꯄꯤꯁ ꯐꯪꯗꯣꯏꯅꯦ ꯑꯗꯨꯗꯩꯗꯤ ꯃꯣꯟꯁꯤꯁꯨ ꯄꯤꯁ 2 ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯁꯤ ꯀꯃꯥꯏꯅ ꯐꯪꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ 10,000ꯒꯤ ꯄꯣꯠ ꯂꯩꯕ ꯀꯥꯟꯗ ꯁꯤꯒꯤ ꯃꯣꯟ ꯑꯅꯤꯁꯦ ꯐ꯭ꯔꯤꯗ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ 15,000ꯒꯤ ꯄꯣꯠ ꯂꯩꯕ ꯀꯥꯟꯗ ꯁꯤꯒꯤ ꯀꯨꯛꯋꯦꯌꯔ 3 ꯄꯤꯁꯁꯦ ꯐ꯭ꯔꯤꯗ ꯐꯪꯒꯗꯣꯏꯅꯦ ꯁꯤꯗꯁꯨ ꯍꯥꯏꯔꯤꯁꯦ 15,000 ꯂꯩꯕ ꯀꯥꯟꯗ ꯐꯪꯒꯅꯤ ꯑꯗꯨꯒ 10,000ꯒꯤ ꯁꯣꯞꯄꯤꯡ ꯇꯧꯕ ꯀꯥꯟꯗ ꯃꯣꯟꯅꯤꯁꯦ ꯐꯪꯗꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯨꯄꯟ ꯗꯤꯁꯀꯥꯎꯟꯁꯦ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯅ 7,500ꯒꯤ ꯄꯣꯠ ꯂꯩꯕ ꯀꯥꯟꯗ 3,000ꯒꯤ ꯀꯨꯄꯟ ꯗꯤꯁꯀꯥꯎꯟ ꯐꯪꯒꯅꯤꯕꯀꯣ ꯁꯤꯁꯦ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯂꯩꯕ ꯀꯥꯟꯗ 3,000 ꯅꯠꯇ꯭ꯔꯒ 3,000ꯗꯒꯤ ꯍꯦꯟꯅ ꯄꯣꯠ ꯂꯩꯕ ꯀꯥꯟꯗ ꯂꯨꯄꯥ 500 ꯇꯥꯔꯛꯀꯅꯤ ꯁꯨꯃꯥꯏꯅ 3ꯂꯛ 500 ꯇꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯅꯣꯡꯃꯒꯤ 500 ꯈꯛ ꯁꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯆꯦꯡ ꯑꯇꯥ ꯊꯥꯎ ꯌꯥꯎꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ 5,000ꯒꯤ ꯄꯣꯠ ꯂꯩꯕ ꯀꯥꯟꯗ 1,000ꯒꯤ ꯀꯨꯄꯟ ꯗꯤꯁꯀꯥꯎꯟ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ 2,000ꯒꯤ ꯄꯣꯠ ꯂꯩꯕ ꯀꯥꯟꯗ ꯂꯨꯄꯥ 100ꯒꯤ ꯀꯨꯄꯟ ꯗꯤꯁꯀꯥꯎꯟ ꯂꯩꯒꯅꯤ ꯑꯗꯨ 2,000ꯒꯤꯁꯤꯅ ꯐꯤꯔꯣꯟ ꯗ꯭ꯔꯦꯁꯀꯤ ꯈꯛ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯈꯛꯀꯤ 1,500ꯒꯤ ꯄꯣꯠ ꯂꯩꯔꯁꯨ ꯂꯨꯄꯥ 100ꯒꯤ ꯀꯨꯄꯟ ꯗꯤꯁꯀꯥꯎꯟ ꯐꯪꯒꯅꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯅ ꯀ꯭ꯌꯨ ꯌꯥꯝ ꯁꯥꯡꯅ ꯂꯦꯞꯄꯒ ꯌꯥꯝ ꯀꯨꯏꯅ ꯕꯤꯜꯂꯤꯡꯒꯤ ꯉꯥꯏꯕꯗꯨꯁꯨ ꯉꯥꯏꯔꯔꯣই ꯌꯥꯝ ꯑꯊꯨꯕꯤꯗ ꯑꯗꯣꯝꯒꯤ ꯕꯤꯜꯂꯤꯡꯁꯨ ꯇꯧꯖꯔꯛꯑꯅꯤ ꯃꯌꯥꯝ ꯑꯣꯐꯔꯁꯤꯡꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯎꯕꯤꯔꯕꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠꯆꯩꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯄꯣꯠꯆꯩꯁꯤꯡꯁꯨ ꯂꯣꯏꯅ ꯐꯖꯕꯅꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯨ ꯌꯥꯝ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕꯅꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯅ ꯍꯣꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯆꯥꯛꯀꯧꯕꯁꯦ ꯂꯥꯛꯇ꯭ꯔꯣꯕꯅꯤꯅꯀꯣ ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯈꯨꯆꯤꯟ ꯑꯃ ꯇꯧꯋꯦ ꯉꯁꯤꯁꯨ ꯃꯤ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯠ ꯁꯣꯞꯄꯤꯡ ꯇꯧꯕ ꯂꯥꯛꯄꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒ ꯁꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯤ ꯀꯂꯔꯁꯤ ꯌꯥꯎꯈꯤꯕꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯌꯥꯎꯔꯝꯗ꯭ꯔꯤꯅꯣ ꯀꯥꯏꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯆꯤꯟꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯀꯂꯔꯁꯤꯡꯗꯣ ꯂꯧꯅꯈꯤꯕꯁꯨ ꯌꯥꯎꯔꯝꯅꯤꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯠ ꯂꯥꯛꯄꯤꯌꯣ ꯑꯗꯩꯗꯤ ꯑꯣꯐꯔꯁꯦ ꯕ꯭ꯂꯦꯡꯀꯦꯠꯀꯨꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯄꯤꯅꯩꯗꯅ ꯑꯗꯨꯅ ꯕ꯭ꯂꯦꯡꯀꯦꯠꯁꯤꯁꯨ ꯌꯥꯝ ꯍꯣꯡꯅ ꯂꯩꯔꯕꯅꯦ ꯑꯗꯨꯒ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯥꯏꯇꯦꯝꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯕ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯂꯣꯏꯅ ꯍꯣꯡꯉꯕꯅꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯆꯥꯅ ꯊꯛꯅꯕ ꯑꯥꯏꯇꯦꯝꯗ ꯍꯣꯡꯉꯤꯕ ꯈꯣꯡꯗꯣ ꯃꯌꯥꯝ ꯐꯖꯅ ꯍꯣꯡꯉꯕꯅꯤꯀꯣ ꯑꯗꯨꯒ ꯒꯨꯂꯥꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯤ ꯒꯨꯂꯥꯗꯨꯅꯦꯕꯀꯣ ꯑꯗꯨ ꯒꯨꯂꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯄꯣꯔꯛꯄꯅꯦꯕꯀꯣ ꯒꯨꯂꯥꯗꯣ ꯑꯗꯣ ꯄꯠꯂ ꯅꯣꯡꯃ ꯅꯤꯅꯤꯗ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯕ ꯒꯨꯂꯥꯗꯣ ꯌꯥꯝꯕꯗꯣ ꯒꯨꯂꯥꯗꯣ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯊꯨꯅ ꯂꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯒꯨꯂꯥꯁꯦ ꯐꯪꯗꯕꯁꯨ ꯌꯥꯝ ꯌꯥꯎꯅꯔꯦ ꯑꯗꯣ ꯑꯊꯨꯕꯗ ꯒꯨꯂꯥꯗꯨꯕꯨꯗꯤ ꯍꯥꯞꯅꯕ ꯇꯧꯔꯅꯤ ꯒꯨꯂꯥꯗꯨꯁꯨ buy 1 get 1 free ꯑꯣꯏꯕꯅꯦꯕꯀോ ꯑꯗꯨꯅ ꯒꯨꯂꯥꯗꯣ ꯂꯝꯕꯤꯗ ꯌꯧꯔꯛꯑꯕꯅꯦ ꯑꯗꯨꯝ ꯒꯥꯔꯤ ꯊꯥꯗꯣꯏ ꯉꯥꯏꯔꯕꯅꯦꯕꯀꯣ ꯒꯨꯂꯥꯗꯣ ꯁꯣꯏꯅ ꯌꯧꯔꯛꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯕꯤꯔꯣ ꯒꯨꯂꯥꯗꯨꯅ ꯒꯨꯂꯥ ꯐꯪꯗꯦ ꯈꯣꯠꯇꯦꯅ ꯌꯥꯝꯅ ꯇꯧꯕꯗꯣ ꯑꯗꯨꯒ ꯔꯥꯏꯁ ꯀꯨꯀꯔ ꯂꯥꯛꯑꯕꯅꯦ ꯔꯥꯏꯁ ꯀꯨꯀꯔ ꯌꯥꯝ ꯐꯪꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯣꯐꯔꯁꯤꯡꯁꯦ ꯃꯌꯥꯝ ꯂꯧꯕꯤꯍꯧꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯔꯤꯗꯤ ꯍꯠꯁꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯂꯥꯛꯄꯅꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯐꯤꯔꯣꯟꯁꯤꯡꯗꯀꯣ ꯗꯤꯁꯀꯥꯎꯟ ꯂꯩꯇꯕ ꯐꯤꯔꯣꯟꯁꯤꯡꯁꯨ ꯂꯩꯗꯅ ꯑꯗꯨꯗ 15% ꯑꯣꯐ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯁꯦ ꯑꯣꯐꯔꯁꯤꯡꯁꯦ ꯃꯌꯥꯝꯗ ꯎꯠꯂꯒꯦꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯕꯤꯁꯥꯜꯗ ꯂꯩꯔꯒ ꯑꯣꯐꯔꯁꯤꯡꯁꯦ ꯃꯌꯥꯝꯗꯕꯨ ꯌꯧꯍꯟ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯑꯩꯅ ꯅꯝꯖꯔꯛꯄꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ